मैम सात्र होरगदी यागदी लाक्सन बिरो जे हाउ ग्राउंड सिजमैदा अखोय मैम पुल लेजरे तोन तोन बा सात्र मैम पुल लेजरे मैम मीटिंग असिबो तंग लाखियो ऑनलाइन मणिपुर यूट्यूब चैनल असबिंग बिरब मैम पुम पो मुखन तारामक सरी हान मदेम न मरुइब पाव अमा बाला हिजम दगी लखचगे अतोप जाति सिंगसिना येंगलग लेरि यामना फजना मवंग मरिल ताना मणिपुर कंदब यादे हाइबगी वखलोल अमत उदे लाल लोइब ngairaga lei maitayna majority oirise migi mateng panglamdai hoya pharamdai da khakta oiramale atai tribal and muslim kai tawribuno lungdila elizabeth hat khibada maitayna government gi mathakta khongjang kaya sangsinduna justice phangan ki kuki nupi ani gi damakta kholau kaya lauki Linthoingambi Hemanjit noidi maitai oina pok upanina kanana su leitredo haina sumna bala hijamna thammi sigi matang da Safiur Rahman maibamdagi reply taminasi to bala ism and it is disheartening to see such an insensible and irresponsible post from an actress like you. Please do not attempt to create more confusion among the beloved people of our state without understanding the ground realities and the complexity of the conflict. Some reckless individuals are trying to provoke entire communities within the state and are exacerbating the conflict, making it even more complex. We must be cautious of such reckless individuals. You should understand that the responsibility and the accountability for the ongoing violence should be fixed on the state. The state's primary role is to protect the lives and the property of its people. Instead of blaming other ethnic communities for not protecting your life and the property, question the state. When you question the state, other ethnic communities will stand in solidarity with you. You should also acknowledge the contributions and efforts made by various ethnic groups living in the state towards the collective aspiration of the Manipur civilizations. Making serious allegations against other ethnic groups by stating Manipuri kandaba yade haibagi wakhalon amata ude can have serious repercussions, especially coming from an influencer like you. Let go of the idea of ordering and consider retracting your words. Haina Safiur Rahman maibam na sumna reply piri adugo mathangi update asna mahiroi ani hat khibagi photo viral oikhroba matung mahiroi singna akanba khongjing changsilakre security force ki action da mahiroi yankhai gani thoi sokre haukiba July 3 tagi tha humlom mari makhong khangdana leglaba tagen kolom laikai dagi Phijam ibungong bigi masanupa Phijam Hemanjit chahi taraga taret amade sagolban tera tongbrom laikai dagi Hijam kulajat ki masanupi luwang bi Linthoingambi Hijam chahi taraga taret ani gi photo ngarang numidang nahan numidang atheng bada viral oirakpadagi tangdu leita dabagi mami ama oiraklaba Imphal gi mafam singda nongna irang haunana ba mahiroi singbu haudoklakli irang horakpa mahiroi sing laksin gi damakta Manipuri police na tiar gas mok bom kapada mahiroi yankhai nithoi rom asok apan nangki TG higher secondary khakta ta mahiroi kuntraga nithoi soktuna laikana ki CC higher secondary gi anan higher secondary ibotonsna higher secondary na sing irang horakhiba school singi mahiroi kaya so asok apan nangki sahi nauribe mahiroi ani gi Meehat aduda Yaningde butuna tongan tongan belenga ki mahiroi sing de yamdaba mahiroi sing tholaktuna pen dabagi kholaul lauba amadi kongsat chatpa horakpada tiar gas smoke bomb kapsinduna mahiroi singbu asok apan thokan kre ayuki pung taraga mathoi ge minute makhai tarakwa matamda palace compound leiba CC higher secondary school gi mahiroi sing tholaktuna achat awok sing thingduna saraba nungsa marakta sorok maya da tholaktuna achat awok sing thingduna saraba nungsa marakta sorok maya da phamjinduna makhoi gi pen da kholau ka adu lauki police na mahiroi sing school campus ta taksin nabu hotnarbasu mai pakide tungde yamlaba mahiroi sing aduna bau pararom da chat nabu hotnarpadagi tiar gas smoke bomb kapsin duna miyam gi khongset adu thugai ki nakal amrom dana uri pokta leiba ibotonsna higher secondary school gi mahiroi sing school gi lambi mapanda tholaktuna human chain sem duna pen dabagi kholau kaya lauki tungda TG higher secondary school tamna lakpada governor rota tankai ki asumna TG amadi GP gi mahiroi sing asu human chain sem ki release ki rally adu Manipuri police na mai pakhan ki draba su pung kaya irang laksin bangam kide all ambulance ki traffic junction da famduna makhoi gi angam bathakta deingang ri ho asi lumna lobi na bahona ki ngarang gi mahiroi lup taruk ki lising makha sa thaki ba khongjang adu do wakat taruk yawba banner paiduna satki wakat taruk adu di sahi nauriba mahiroi sing da satharak leba kuki terrorist sing gi ludaba thawang Manipur gi mahiroi kunaina kan momong da condemn tawi Government of India na susa thariba kuki militant sing na micham miyam amadi mahiroi sing da ot pan naibada natana hat pagi thabuk sa tharik leba si khudak tagi lephan gadabani
May 3 hauglib irang asi India lengaki khujin thaurang India nungsinadaba lalong yatuna lakdabisi khudak telep kadabani athuba matamde India amadi Manipuri lengakna Meehat pasing puthokadabani sing amadi tamda tongan ba lo chathanabagi khudak lepa tha manga mapung phana mikap mirau khona nilagliba asida lengakna sapsa firep ama phabo lawdriba asi misam miyam kaya yamna halan ki ge haibano asini ngasi khongjang aduda saruk yakiba GP college ki mahiroi amana phongdolakpada mahiroi ani asi mangkhibadagi evidence kaya laikhrapani adubu nakhai thijinbagi mamidi tadri laingaki maran mathum public property amadata hiarim khoi thugaiba mahiroi ama oina ikhoisu pamjade maram aduna Meehat pasing athubu matamda puthokpiu sangsilibu khongjang asi mahiroi khunaina singsilakpagani masida laingaki mahiroi khaktana achumba oil puthoknaba ihau haugadaba nate private school gi mahiroi singju saruk yabiu mahiroi singi apamba si laingakna Tabidrabadi boycott tawduna makhatana khonging chingsin haina phongdokhi aduga aina huji uchchariba mami asina thawbaldani thawbalda students mayam ama thoglaaga Linthoingambi Hijam Amasung Hemanjit Phijam gi Meehat ki akanba mongda condemn tawkhibagi mami amani aduga aina huji uchchariba mami asina James ki doctor singna thoglaaga khigi chan Linthoingambi Amasung Hemanjit ki Meehat ki matangda condemn tawbagi mami amani James ki doctor singbu ikok non ikai khuna uchari video sing bibagi damakta mayam pumnam pu amuk hana tagachari anob update ki damakta online Manipur YouTube channel asibunuk sibiduna subscribe to biramu. Thank you so much.